ꯍꯧꯖꯤꯛ ꯕꯔꯃꯥꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯕꯔꯃꯥꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛ ꯇꯦꯜ ꯁꯟꯗ꯭ꯔꯦꯝꯕꯤ ꯆꯩꯁ꯭ꯔꯥꯒꯤ ꯋꯥꯔꯤꯒꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯩ꯫ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯕꯔꯃꯥꯒꯤ ꯐꯨꯡꯒꯥꯋꯥꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯑꯆꯧꯕ ꯊꯦꯡꯒꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯅꯨꯄꯤꯅꯤꯅ ꯈꯣꯏꯗꯥꯕ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎꯅ ꯍꯤ ꯑꯃ ꯇꯣꯡꯉꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯣ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯤꯖꯅꯕ ꯉꯥ ꯑꯃꯠꯇ ꯐꯥꯗꯕꯗ ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯉꯥ ꯑꯃ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯔꯗꯨꯅ ꯉꯥ ꯑꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯍꯜꯂꯁꯤ, ꯌꯣꯜꯂꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯊꯪꯗ ꯉꯥ ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥ ꯑꯁꯦ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯀꯤ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥ ꯑꯅꯤꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯉꯥ ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥ ꯑꯁꯤꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯝꯂꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯔꯗꯨꯅ ꯅꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯗꯨꯗ ꯍꯥꯏꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅꯗꯤ ꯃꯍꯥꯛ ꯏꯔꯥꯛꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯁꯃꯨꯗ꯭ꯔꯗ ꯏꯔꯥꯛꯅꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯖꯥꯗꯨ ꯍꯩꯕꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯃꯁꯨꯡ ꯃꯃꯥꯏ ꯏꯆꯥꯝ ꯆꯥꯝꯕ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯄꯨ ꯀꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯇꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅꯁꯨ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯄꯣꯛꯇꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯅ ꯍꯦꯟꯅ ꯈꯣꯏꯗꯥꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯊꯤꯜ ꯑꯃ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯊꯃꯣꯏ ꯀꯥꯏꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯁꯃꯨꯗ꯭ꯔ ꯂꯣꯝꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯨꯠꯅ ꯊꯦꯡꯒꯨꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯇꯧꯔꯤꯕꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡꯊꯤꯜꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯊꯦꯡꯒꯨ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄꯣꯛꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯍꯔꯥꯎꯅ ꯂꯩꯕ ꯎꯕ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯖꯪꯒꯦꯁꯅ ꯐꯝꯗꯨꯅ ꯊꯦꯡꯒꯨꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯪꯒꯦꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ, ꯑꯗꯨꯅ ꯅꯨꯡꯊꯤꯜꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯊꯦꯡꯒꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯒꯤ ꯃꯈꯥ ꯃꯣꯟꯄꯥꯛ ꯃꯈꯥꯗ ꯑꯀꯪꯕ ꯗꯕꯜ ꯔꯨꯇꯤꯁꯤꯡ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯅꯥꯔꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯌꯥꯑꯣꯟꯕꯗ ꯑꯀꯪꯕ ꯗꯕꯜ ꯔꯨꯇꯤꯗꯨꯗ ꯅꯟꯊꯦꯛꯄꯗꯨꯗ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯦꯛꯂ ꯃꯥꯜꯂꯦ, ꯌꯥꯑꯣꯟꯕ ꯌꯥꯗ꯭ꯔꯦ, ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯣꯏꯅ ꯂꯥꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯈꯨꯗꯛꯇ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯂꯥꯛꯂꯕꯗ ꯅꯥꯁꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯗꯣꯛꯇꯔꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ꯫ ꯗꯥꯛꯇꯔꯅ ꯑꯅꯥꯕꯗꯣ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ, ꯑꯅꯥꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯑꯅꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯐꯍꯟꯕꯗꯤ ꯉꯝꯒꯅꯤ꯫ ꯑꯅꯥꯕꯁꯤꯗ ꯊꯦꯡꯒꯨꯒꯤ ꯑꯊꯣꯡꯕ ꯁꯥꯗꯣꯡ ꯑꯗꯣ ꯄꯤꯖꯔꯕꯗꯤ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯐꯕ ꯉꯝꯒꯅꯤ꯫ ꯃꯗꯣ ꯇꯥꯕꯗ ꯑꯅꯥꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯆꯠꯄꯤꯗꯨꯅ ꯊꯦꯡꯒꯨ ꯑꯗꯣ ꯐꯥꯕꯤꯔꯨ꯫
nga phaba nupa aduna samudra mapanda laktuna masanupi Mistress Jangesna famduna makuna pairiba thengudu lauraduna karigumba minungsi amata yauduna hatoklami aduga masanupi do thengudo magi nupigi anabagi damak yamna thuna thongu hairami upai laitraba Mistress Jangesna saksangde mapi matum taba makai thengudo mama atonbigi damak thongna na basem sarami magi masado awabana lakhalami amasung thengudo thongbada asuki matik mathwai nungai tabana soktharami thengudo asuki matik chawba maramna ensangdu yamna thoklami thengudo thongba loirabada poktabi mamaduna famungdagi fan chongtharaktuna hairami thengu thongbagi manam asina mahakki anabado fahali adudagi mana mapuroiba amasung masanupi do maga loinana sanaba kausilami amasung makhoi ahum chaminarami aduga Mistress Jangesti masangamdabanina saninglaroi hairami Jangesti sagi sukhalamde aduga sasu saramde thengu athongbado asuki matik yamna lembanina poktabi mamaduna magi nabagi layengnabagi damakni haiduna pukchel chawu saraduna magi yumlon kaironabasingda hena fai haisunu haibagi mawongda athongbado yum khudingmaki yenanaba Mistress Jangesta hairami yum khudingmak changduna Mistress Jangesna thengu athongbado yelami makoina Mistress Jangeski yamna nungai taba awaba sakpamdo ubada hairami kaidauraga aikoina nangbu nungai hanba ngamgadage maduda Jangesna khumlami thengu athongbadugi saba loiraba matungda magi marudududi langthokpiganu mana mafam amada khomjillaga thambiramu aihakna madubu amuk lauba laksage numit adugi numidangda mahak yum khuding sattuna thengu chakhibagi marusing ado laubu chalami aduga makhoina lairiba yumdugi thonggi wangmada sarusing ado phumjilami aduga wasaktuna hairami aina aigi imabu tasengna nungsibamakta oirabadi aina ngasi phumliba marusing asigi mafam simaktada sanagi amasung lupagi uhei panduna horakpa oisanu mathangi numita nga phaba nupadugi yumgi ye thangba mamang maktada sanagi amasung lupagi uhei panba angakpa upambi ama horambaduda yumlonaba singado yamna ngaklami tasengna mak upambi ase ubada angakpa ama poi upambi asigi usa kharadana lupagi uhei aduga lemhoriba usa singdudana sanagi uhei sing palami yumlonaba sing aduna upambi adugi manakta leptuna paliba uhei sing ado yenglami tanjaduda leibaktugi ningthau samu tongduna maikai adomda laklami ningthauna upambi do yengladuna hairami asigumba khungangi lam asida sanagi amasung lupagi uhei panba upambi ase kanana tharibano poktabi mamaduna yumdagi tholaktuna hairami iningthau aigi isanupina upambi ase thajabani nasanupi do mafam asida kaurau ningthauna yathang taurami masanupi do ningthaugi manakta laklami ningthauna mangonda hanglami upambi ase nahakna thabara Maharaj aina thajabani nupiduna khumlai nahakna thaba oirabadi upambi se karaga uhei singdu heklaku ningthauna yathang taurami nupiduna upambi do kana na honarami adubu phana yamna honarabasu upambi do kaduna uhei sing adudi hekpa ngamlamde ningthauna hairami upambi ase nahakna thabani haiba thajade adubu asigumbu upambi se asengba kanana tharibano haibado aingaki yumlonaba sing aduna ningthauda hairami Maharaj upambi ase Mistress Jangesna thaba oiramgani haina khalli ningthauna Mistress Janges kauhalami aduga hanglami upambi ase nahakna thaba oirabadi nahakna thabani haibagi praman uttu Mistress Jangesna upambi adugi makhada famlami aduga wasakladuna hairami upambi ase aihakna phumkibas maru sing aduna haurakpa makta oirabadi paliba uhei pumnamak aigi tampakta tabirau uhei pumnamak Mistress Jangeski tampakta taraklami madu ubada ningthaudo yamna pelami mahakna Mistress Jangespu samuda hapkatuna konungtana purami amasung maharani oihalami poktabi mama masado Jangespu ningthauna pukhibaduda yamna saurami makoina hauriba upambi ado yanthatlami tha mari mangagi matungda poktabi mama amasung manaw nupina Mistress Jangespu hatnanabagi thaurang taurami
ꯃꯈꯣꯏꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯇ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯍꯧꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯌꯣꯜ ꯈꯔꯗꯪ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯑꯃ ꯑꯣꯏꯕꯅ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯄꯥꯝꯗ ꯂꯩꯔꯨꯅꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯈꯨꯡꯒꯪꯗꯨꯗ ꯃꯅꯥꯏ ꯃꯁꯦꯜꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯅꯥꯏ ꯃꯁꯦꯜꯒ ꯂꯣꯏꯅꯅ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯅꯥꯄꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯌꯥꯏ, ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯕꯨ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡꯗꯨꯗ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯅꯣꯡꯃ ꯆꯥꯛ ꯆꯥꯕꯒꯤ ꯐꯝꯊꯔꯛꯄꯗ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯆꯃꯁ ꯑꯃ ꯆꯥꯛꯁꯪꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯇꯥꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯁꯣꯏꯕꯗꯒꯤ ꯇꯥꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯆꯃꯁ ꯑꯗꯣ ꯈꯨꯟꯒꯠꯅꯅꯕ ꯅꯣꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯟꯊꯔꯤꯉꯩꯗ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯑꯆꯧꯕ ꯈꯪꯖꯥꯎꯗꯒꯤ ꯑꯁꯥꯕ ꯏꯁꯤꯡꯗꯨꯅ ꯃꯊꯛꯇ ꯍꯩꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯑꯗꯣ ꯎꯆꯦꯛ ꯎꯔꯤꯠ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯕ ꯃꯇꯝꯗꯣ ꯌꯧꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯁꯥꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ "ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ" ꯍꯥꯏꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯥꯏ ꯊꯣꯛꯂꯨꯔꯦ, ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯏ ꯑꯁꯦ ꯏꯆꯥꯝ ꯆꯥꯝꯈ꯭ꯔꯤꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯃꯃꯥꯏ ꯆꯥꯝꯕꯤ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯤꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯊꯔꯣꯒꯨꯝꯅ ꯐꯖꯕꯅꯤ"꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯥꯏꯖꯥꯎ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯔꯦ, ꯃꯗꯨꯗꯒꯤ ꯑꯩꯍꯥꯛꯀꯤ ꯏꯃꯥꯏ ꯑꯁꯦ ꯂꯥꯏ ꯊꯣꯛꯄꯒꯤ ꯃꯐꯝꯁꯤꯡ ꯑꯗꯣ ꯏꯆꯥꯝ ꯆꯥꯝꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ, ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦ, ꯁꯥꯊꯤꯕ ꯑꯅꯥꯕ ꯑꯗꯨꯅ ꯊꯣꯛꯍꯟꯈꯤꯕꯅꯤ"꯫ "ꯅꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯅꯠꯇꯦ", ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯏ ꯑꯗꯨꯒ ꯊꯤꯁꯨ ꯊꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ"꯫ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯦ", ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ "ꯑꯩꯍꯥꯛꯅ ꯇꯣꯏꯅ ꯀꯞꯇꯨꯅ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯄꯣꯝꯈꯠꯄꯗꯒꯤ ꯇꯧꯔꯤꯕꯅꯤ"꯫ "ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁ ꯅꯠꯇꯦ", ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯛꯀꯤ ꯅꯥꯇꯣꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯏ ꯑꯗꯨꯒ ꯊꯤꯁꯨ ꯊꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯅꯥꯇꯣꯟ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ"꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯞꯇꯨꯅꯇ ꯂꯩꯕꯗꯨꯗ ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯏꯗꯨꯅ ꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯗ ꯁꯥꯡꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯉꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ"꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯑꯗꯣ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯇꯤ ꯐꯤ ꯁꯥꯕꯗ ꯑꯉꯛꯄ ꯐꯪꯅ ꯍꯩ꯫ ꯑꯩꯍꯥꯛꯀꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯅ ꯁꯥꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯁꯥꯒꯗꯕꯅꯤ"꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯐꯤ ꯁꯥꯐꯝ ꯀꯥꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐꯤ ꯁꯥꯕ ꯍꯩꯇꯕꯅꯤꯅ ꯏꯌꯣꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯃꯥꯒꯤ ꯂꯧꯅꯝ ꯁꯥꯖꯠ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯎꯆꯦꯛ ꯑꯣꯟꯈꯤꯕ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯉꯥꯛꯄꯤꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯐꯤ ꯁꯥꯐꯝ ꯀꯥ ꯇꯝꯅ ꯊꯣꯡꯅꯥꯎꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯪꯗꯨ ꯆꯤꯡꯗꯨꯅ ꯐꯤꯗꯣ ꯑꯉꯛꯄ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯁꯥꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛꯇꯨꯅ ꯇꯧꯔꯤꯕꯗꯣ ꯐꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯆꯦꯛꯇꯨꯅ ꯐꯤꯗꯣ ꯁꯥꯕ ꯍꯦꯛ ꯂꯣꯏꯔꯒ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯇꯔꯦꯡ ꯌꯣꯡꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯟꯗꯨꯅ ꯎꯆꯦꯛꯇꯣ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯕ ꯎꯆꯦꯛꯇꯣ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯄꯨꯖꯥꯔꯤ ꯀꯧꯗꯨꯅ ꯎꯆꯦꯛꯇꯣ ꯌꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯤꯡꯊꯧꯅ ꯐꯤ ꯁꯥꯐꯝ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯑꯁꯥꯕ ꯐꯤꯗꯣ ꯎꯠꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ,
ꯑꯩꯅ ꯐꯤ ꯁꯥꯔꯤꯉꯩꯗ ꯑꯉꯧꯕ ꯎꯆꯦꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯄꯟꯕ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯖꯔꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯐꯤꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯨꯛꯅꯤꯡꯗ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯅꯨꯄꯤꯗꯣ ꯂꯧꯅꯝ ꯆꯥꯎꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯛ ꯆꯥꯐꯝꯗ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯕꯗ ꯃꯤꯅꯥꯏꯅ ꯑꯌꯥꯏꯕ ꯎꯆꯦꯛꯇꯣ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯐꯤ ꯁꯥꯔꯤꯉꯩꯗ ꯑꯄꯟꯕ ꯄꯤ ꯍꯥꯏꯕ ꯎꯆꯦꯛꯇꯣ ꯃꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯊꯑꯣꯏꯅ ꯆꯥꯅꯅꯕ ꯌꯥꯏꯊꯣꯛꯍꯟꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯑꯩꯗꯤ ꯆꯥꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯤꯅꯥꯏꯗ ꯑꯌꯥꯏꯕ ꯎꯆꯦꯛꯇꯣ ꯄꯨꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯤꯅꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯎꯆꯦꯛ ꯑꯌꯥꯏꯕ ꯄꯤꯁꯤꯜꯂꯨꯕꯗꯣ ꯆꯨꯝꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯗꯣ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯍꯨꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯥꯛꯁꯪꯒꯤ ꯋꯥꯡꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯎꯆꯦꯛ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯗꯤ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯎꯕꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯎ ꯄꯥꯝꯕꯤ ꯑꯁꯦ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯇꯧꯔꯝꯗꯦ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯎꯆꯦꯛ ꯐꯨꯝꯂꯝꯕ ꯃꯐꯝꯗꯨꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯔꯥꯅꯤꯗꯨ ꯀꯤꯕꯗꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯁꯤꯡ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯡꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯎꯍꯩ ꯑꯃ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯦꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯝꯕꯥꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯎꯍꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯇꯥꯔꯛꯇꯕꯗꯣ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯍꯩꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯒꯗꯤ ꯎꯍꯩꯗꯣ ꯃꯨꯟꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗꯦ꯫ ꯍꯅꯨꯕꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯨꯜꯍꯟꯅꯕꯒꯤꯗꯃꯛ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎꯅ ꯁꯤꯡ ꯈꯣꯝꯖꯤꯟꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯉꯛꯄ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯏꯃꯨꯡꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯛꯈꯪꯗꯕ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯉꯔꯥꯡꯒꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯑꯉꯛꯄꯁꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯒꯗꯕ ꯋꯥꯠꯂꯤꯉꯩꯗꯨꯗ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯟꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯗꯨꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯟꯕꯤ ꯅꯨꯄꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯁꯤꯡ ꯌꯥꯝꯅ ꯈꯣꯝꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯆꯠꯁꯤ꯫ ꯍꯅꯨꯕꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯈꯪꯂꯗꯨꯅ ꯂꯥꯎꯅ ꯈꯨꯝꯂꯛꯏ, ꯅꯪꯅꯤ ꯑꯇꯟꯕ ꯅꯨꯄꯥꯗꯤ, ꯑꯩꯗꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯗꯒꯤ ꯂꯥꯎꯔꯗꯨꯅ ꯈꯟꯅ ꯆꯩꯅꯔꯗꯨꯅ ꯁꯤꯡ ꯈꯣꯝꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯏꯜ ꯃꯈꯥꯏꯃꯨꯛ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯣꯔꯛꯂꯕꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯦ ꯎꯍꯩꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯅꯤ꯫ ꯍꯅꯨꯕꯒꯤ ꯅꯨꯄꯤꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯐꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯏ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯔꯨꯗꯨꯅ ꯄꯥꯇ꯭ꯔꯗꯨꯗ ꯄꯥꯛꯅ ꯁꯟꯗꯣꯛꯇꯨꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯎꯍꯩꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯗꯨꯅ ꯀꯤꯔꯗꯨꯅ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛꯇꯨꯅ ꯎꯍꯩꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯅꯤ, ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕꯗꯣ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯎꯅꯤꯡꯂꯛꯄꯗꯒꯤ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯔꯥꯖ ꯁꯚꯥꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯔꯥꯖ ꯁꯚꯥꯒꯤ ꯑꯉꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯀ ꯂꯣꯏꯅꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯧꯕꯨꯃꯁꯨꯡ ꯃꯍꯥꯛ ꯂꯥꯛꯄꯗ ꯅꯤꯡꯊꯧꯗꯤ ꯑꯉꯛꯄ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯧꯅꯝ ꯆꯥꯎꯕꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅꯤ, ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯧꯅꯝ ꯇꯧꯕꯤ ꯍꯦꯂꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯗꯨ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯦꯡꯕ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅꯤ, ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯄꯨ ꯀꯔꯝꯅ ꯐꯪꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯝꯃꯤ꯫ ꯇꯥꯅꯤꯡꯗꯕ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ, ꯄꯣꯛꯇꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯅꯤꯡꯊꯧꯗ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯣꯏꯔꯛꯄ, ꯎꯆꯦꯛꯇꯒꯤ ꯑꯃꯨꯛ ꯎꯍꯩꯗꯒꯤ ꯊꯣꯔꯛꯄ, ꯅꯨꯄꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯣ ꯅꯤꯡꯊꯧꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯋꯥꯌꯦꯜ ꯇꯧꯗꯨꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯏ ꯋꯥꯌꯦꯜꯒꯤ ꯕꯤꯆꯥꯔ ꯇꯧꯅꯕꯒꯤꯗꯃꯛ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯊꯥꯡ ꯑꯃꯃꯝ ꯄꯤꯔꯒ ꯌꯥꯟꯅꯗꯨꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯀꯠꯂꯨꯔꯤꯕ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯎꯒꯤ ꯊꯥꯡ ꯄꯥꯏꯒꯅꯤ, ꯑꯗꯨꯒ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯌꯣꯠꯀꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯀꯠꯂꯤꯕ ꯃꯤꯁꯤꯅ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯕꯗꯤ ꯎꯒꯤ ꯊꯥꯡ ꯄꯥꯏꯔꯕꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯇꯧꯒꯤ ꯑꯃꯁꯨꯡ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯥꯏ ꯋꯥꯌꯦꯜ ꯌꯦꯡꯂꯛꯄ ꯇꯥꯔꯕꯗꯨꯗꯗꯤ ꯊꯥꯖꯗꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯣꯠꯀꯤ ꯊꯥꯡꯗꯨꯅꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯄꯨ ꯈꯨꯌꯥꯟ ꯑꯃꯨꯛꯇꯗ ꯌꯥꯟꯗꯨꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯅꯝ ꯍꯩꯕꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯄꯨ ꯑꯗꯨꯒꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨꯗ ꯃꯥꯏꯊꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯒꯅꯤ? ꯅꯤꯡꯊꯧꯅ ꯄꯣꯛꯇꯕ ꯃꯅꯥꯎꯅꯨꯄꯤꯅ ꯅꯤꯌꯣꯝ ꯆꯨꯝꯃꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯥꯏꯟꯒꯤ ꯅꯤꯌꯣꯝ ꯑꯗꯣ ꯐꯥꯎꯕ ꯌꯥꯅꯤꯡꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯊꯥꯡ ꯑꯅꯤ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯎꯒꯤ ꯊꯥꯡ ꯑꯃꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯇ ꯃꯁꯥꯕꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯃꯥꯟ ꯇꯧꯅꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯃꯍꯥꯛꯀꯤ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯃꯥꯌꯣꯛ ꯌꯥꯅꯕ ꯊꯥꯡꯗꯣ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯂꯧꯔꯝꯃꯤ꯫ ꯑꯩꯅ ꯇꯁꯦꯡꯅ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯌꯣꯠꯀꯤ ꯊꯥꯡꯁꯦ ꯑꯩꯉꯣꯟꯗ ꯆꯪꯗꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯣꯠꯀꯤ ꯊꯥꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯇꯗꯤ ꯀꯔꯤꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯌꯣꯠꯀꯤ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯦꯡꯕꯗ ꯌꯥꯝꯅ ꯊꯣꯠꯄ ꯄꯣꯠꯅ ꯊꯦꯡꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯑꯃꯨꯛ ꯃꯥꯒꯤ ꯎꯒꯤ ꯊꯥꯡꯗꯨꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯃꯉꯛ ꯇꯝꯅ ꯌꯥꯟꯕꯗ ꯃꯉꯛꯇꯣ ꯀꯦꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯗꯣ ꯈꯪꯂꯕꯗ ꯅꯤꯡꯊꯧꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯣ ꯃꯆꯥ ꯁꯤꯕꯒꯤ ꯑꯋꯥꯕꯁꯦ ꯈꯥꯡꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯖꯪꯒꯦꯁꯅ ꯅꯤꯡꯊꯧꯗ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯃꯆꯥ ꯑꯗꯣ ꯃꯇꯨꯞ ꯀꯌꯥꯃꯔꯨꯝ ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯑꯆꯥꯔ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯃꯁꯥꯃꯛꯅ ꯁꯦꯝꯖꯕ ꯉꯥꯒꯤ ꯑꯆꯥꯔ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜꯗꯣ ꯄꯤꯔꯛꯄꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯉꯥꯒꯤ ꯑꯆꯥꯔꯗꯣ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯗꯨꯅ ꯆꯥꯃꯁ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯥꯃꯁ ꯑꯃ ꯀꯣꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯔꯗꯨꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯆꯥꯃꯁꯇꯨꯅ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯃꯇꯨꯝ ꯑꯃꯃꯨꯛ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯏꯊꯛ ꯊꯛꯀꯠꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗꯤ ꯃꯤꯒꯤ ꯈꯨꯠꯁꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯅꯤ꯫ ꯂꯥꯡꯒꯅꯨ, ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯥꯗꯨꯝ ꯆꯥꯎ꯫ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯃꯇꯨꯝ ꯑꯃꯃꯨꯛ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯃꯤꯒꯤ ꯃꯈꯣꯡꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡꯅꯤ꯫ ꯂꯥꯡꯒꯅꯨ, ꯁꯥꯎꯔꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯥꯗꯨꯝ ꯆꯥꯎ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯇ꯭ꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯆꯥꯝ ꯆꯥꯝꯕ ꯃꯃꯥꯏꯗꯣ ꯎꯔꯝꯃꯤ ꯑꯗꯨꯒ ꯀꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯅꯕ ꯐꯨꯗꯔꯝꯃꯤ꯫